Chahi asgi July tara marida ukrul da tabak suna bagi damak miyoy mariga loina chat kiba kwakta sarang patagi MD Achoba chahi ni funi toy apokpa MD Zalaruddin Agostara ni toygi ayupung mapal minute kuntra dagi pau fauna ba fangkitre Mahapu thibada miyam na mateng pang na ba madi hinglabasu sirabasu pau khanglabadi habirak na bahaina JAC against the missing of MD Achoba gi convener Jaya Khana Fundorokli Ngasi Manipur Press Club da JAC na sinduna pangthokiba pau gi mifum da convener Jaya Khana hai ngasi fauba Achoba gi chap chaba laifam hingli natraga Syria haba khangbang amdre maram asna mahagi chap chaba mafam ama khangan na ba amadi mahagna mafam khangduna mangkiba asda chenaram gani haina chungnaba miyoy singi mathakta investigation tawduna statement launa bagi damak maming matha police ta hairugani Achoba na paikiba phone number adusu switch off laikibadagi chingnaba poktuna tha asagi tara tarukta ukhulda chatuna mahaka thabak suminaba miyoy singa wari sakhi Madudasu chap chaba langla langjin khangbangam dabadagi ukrul police ta missing report amasu pisin krabani haiki JAC की माइकई दगी लंगला लंजिन पुथोपदा इरम द मसिदा लेबिरिबा इसिल इनाव इपा इपल अमदि लुसिंग पुरेन खुदिंग मक्ता खुद लोनजरे हायरगा असि भागचांग ओइरबसु अहिंगो ओइरगसु हायरिबा असौबासी अमुक्तंग मियाम प्रजा हुकना महापुथीबदा अमदि महाकी लंगला लंजिन पुथोपिबदा मतेंग पांगबियो अदुगा सिंगनबा मियोय खरदी तसेंग नाइखोय पुलिस ता स्टेटमेंट लौबननबा आइखोय रिक्वेस्ट तौजबा हाइबो वाफमसु JAC ना लेपनरे